Alexander Robert Higher Secondary School की Mahiroi and Baby Sanamisi की असुम बलंगलांग जिन पुथोनब की दाबी तौदुना जेसिन ngase upung taruk की कौखिबा पुंग कुनमरी की मणिपुर बन चथरे बन मनुंगदा थांगमै बंथाव ग्राउंड दा जेसी अमदि मियामना मेफम पांथोखरै अकनब खुंजंग संगसिनबा वारेप लौबग लोइनेना सेम साबा हौखरै पुलिस नसु पामदब थौदोकसिंग थोक्तनबा ngaksenबगी थबक लोखतले सिंगी वाथोक ओइखिबा खुराई केंद्र की खाबैसोई की पोलिंग स्टेशन नंबर 3/5 ता नपसा की सेंग येनबदा एजेना ममांग द ककलंबा सिंगी सांगदगे हेना अमुक ककनब होनरकपदगी मियामना यानिंगदबा फोंदोक्तुना खोंजंग चंगसिनख्रै तुरेलदगी नुंगलेंगoi पेकपा थिंखिबगी मायोक्ता ngasisu sinmisingna sengmai kogjeng leibada wakan mifam chathari hayengdagi akanba khongjang changsilakadawri Kakching Kuno Umathelda leiba Hizam Irabot Memorial Public School gi Mahiroisingna chingnaningai oiba mongda leikidrabi Mahiroi and Vivisana gi thawaina mapugi leikonda ingna chikna leiruna ba thongni khre Additional Commissioner of Income Tax Rents Imphal Sinduna ngasi Lamphel Pata leiba Income Tax Complex ta Income Tax Dega Mari Lenena Income Tax with Celebrities Haibi Hiramda Seminar ama chathari Ministry of Textile Industry Government of India ki makhada lamdamasigi tongan tongan mafamda leiba Mahiroi singdagi thajanduna lupa crore ahum hena khonggalaga lot khibi nupi ama mau police na phagat pangamkhre ngasi court puthokre Moreda leiba kuntaruk saba Assam Rifles na sinduna ngasi lairik laisu matik chana hairaba naha singbu multi skill develop tahonabagi pandamda rock band show ma pangthokre formaduda Mahiroi chamaga tara romna saruk yakhi ngasi ayu pung taruk ta ki chathakhiba pung kunmari gi oiba Manipur ban maram oiduna jiri dagi Imphal tamna lakadaba passenger amadi tongan tongan ba pochai puba gari kya Manipur lansilakpa yadana lambi da panduna leinari Headquarter BSF Koirengai gi mityang makhada chamaga taraf doisuba battalion BSF na sinduna kilometer manga gi oiba Run for Martyrs ki lamjen pangthokre lamjel adu battalion adu gi commandant Hidam Subol na lamthaki Mahiroi amadi naha hungpuromna lamjel adu da saruk yakhi ngasi ayuk awang thangba Delhi gi Durgapuri chowk ta motorcycle tongduna lakwa masa khangdaba mi anina Imran Kauba naha ama nongmena kaptuna halamle police na CCTV gi matengdagi jenawasing fana ba khongthang lokot fa hokre Japanese encephalitis ki laina lamdam asida su yaurakle positive oiraba Kakching Chumang laikai dagi angang ama rimsa laikanari makhata na laikai adugi angang kunmathoi gi e changing tobagi manungda ahum gi result fangle angang ani positive oire Maihorol dagi chanaraglaba nat ki oiba thorom ama oiriba Kangla ithong phatpagi thorom ngasi Kangla laifam lenda amaibi sing saruk yaduna pangthokre mapugi mafamda thongni khre DC Bisnupur oiramba Pawan Yadav na Churachandpur DC ki charge pukre Nita Arambam na Bisnupur DC ki charge lokre Haraukta yamna okre DC ani gi marakta charge sinakre Hokiba sahi manga asida Bharat Sarkar na India amadi Bangladesh ki international border fencing taunam gi damak lupa crore lising amaga chamaga kunthra nifan lakh nifunipan kaithokre hojik fawda kilometer lising mari ga marifudra truk loisile lemhoriba kilometer chamaga humphum apan dasmi humphum mari kumja lising ani kun fawgi manung da loisina ba pandam thamli haina Union Minister of State for Home Affairs Nityanand Rai na Lok Sabha da phongdokre Niyam kaina sangsilambagi damak Assam gi Sonitpur Morikaon amadi Demaji police na tongan tongan bampham dagi phagalaga Tezpur gi Central Jail da thamlakiba Bangladesh masa kunithoi gi manungda mapan ngarang thadokibaga loinana masa gi maramda halankre Mahiroi Baby Sanamisi gi mayokta semkiba jesina kaukiba pungkun mari gi Manipur ban manungda oil pump sing thong hanakhide oil pump sing gi mamangda black da petrol liter amada lupa marifudage sama phawbu yawna yonari Jiribam district ki Boro Bekra police station gi manung chanba Toitengmun village da ngarang nungthil sakhang da basingna nongmena kaptuna halamba LTT gi lan mini chingna bami ani gi asib haksang adu Jenims ki meren chang da purakre Karnataka da sasan togduna lakhiba Congress amadi JDS ki chungsinaba sarkar thajabagi changyeng da maithiba nangkraba matung BJP gi MLA kya jagoi saduna haraukta yamba phongdokre